ꯀꯩꯐꯥꯗꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯒ ꯀꯨꯃꯥꯔꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯨꯒꯤ ꯂꯥꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯉꯝꯃꯒ ꯍꯟꯒꯠꯅꯁꯨ ꯊꯧꯔꯨꯔꯕꯅꯤ꯫ ꯀꯨꯃꯥꯔꯒꯤ ꯒꯥꯔꯤ ꯃꯥꯟꯕ ꯑꯃ ꯈꯔ ꯊꯧꯔꯀꯥꯟꯗ ꯈꯥꯝꯃꯝꯕꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯝꯃꯒ ꯂꯥꯛꯇꯨꯅ ꯀꯅꯥ ꯀꯩꯗꯧꯅꯔꯦ ꯍꯥꯏꯅ ꯌꯦꯡꯉꯛꯄꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯁꯅꯥ, ꯀꯩꯗꯧꯔꯦ? ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯈꯨꯃꯛꯇꯕꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯧꯖꯤꯛꯇꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯤꯌꯦ, ꯄꯥꯈꯠꯀꯅꯨ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯆꯦ ꯏꯕꯥꯅꯤꯗꯣ ꯁꯅꯥ ꯁꯥꯈꯤꯕꯗꯨ ꯂꯧꯁꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯗ ꯃꯅꯤꯡꯗꯒꯤ ꯕꯣꯂꯦꯔꯣ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯏꯕ꯫ ꯑꯗ ꯉꯥꯛꯄ ꯉꯝꯍꯧꯗꯕꯗꯒꯤ ꯇꯨꯔ ꯒꯥꯔꯤꯅ ꯅꯜꯂꯤꯅꯦ꯫ ꯆꯦꯗꯨ ꯈꯣꯡꯗ ꯈꯔ ꯅꯥꯔꯝꯒꯅꯤ꯫ ꯂꯥꯛꯑꯣ, ꯅꯕꯥꯅꯤꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯁꯤ꯫ ꯒꯥꯔꯤꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯊꯝꯃꯝꯃꯁꯦ ꯁ꯭ꯋꯥꯏꯗꯁꯨ꯫ ꯑꯁꯨꯝ ꯇꯧꯔꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯂꯩꯁꯤꯒꯅ ꯀꯩꯐꯥꯒꯤ ꯒꯥꯔꯤꯗ, ꯑꯗꯨꯒ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯂꯩꯁꯤꯗꯤ ꯏꯁꯧ ꯂꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯀꯩꯐꯥꯒꯗꯤ ꯋꯥꯈꯜꯗ ꯀꯅꯥꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯅ ꯇꯧꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯇꯨꯅ ꯅꯨꯄꯤ ꯑꯅꯤꯃꯛ ꯌꯦꯡꯉꯝꯃꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯁꯣꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯅ ꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯑꯩꯅꯅꯦ, ꯆꯠꯊꯣꯛꯎꯔꯅꯨꯅꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯗ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦꯗꯅ ꯀꯣꯛ ꯍꯦꯛ ꯆꯠꯍꯜꯂꯨꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯀꯥꯅ ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯕ ꯅꯠꯇꯦꯗ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯕꯁꯨ ꯅꯠꯇꯦ꯫ ꯍꯤꯗꯥꯛꯀꯗꯣ ꯃꯇꯝ ꯅꯥꯏꯅ ꯇꯩꯌꯨ, ꯈꯪꯉꯕ? ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯉꯛꯀ ꯅꯣꯝꯃꯝꯃ ꯆꯪꯈ꯭ꯔꯦ꯫ ꯀꯩꯐꯥ ꯍꯧꯖꯤꯛꯇ ꯀꯨꯃꯥꯔꯗ ꯍꯪꯉꯛꯏ, ꯀꯀꯥꯅ ꯑꯩ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏꯗꯨꯕꯨ? ꯀꯨꯃꯥꯔꯅ ꯑꯌꯨꯛꯇ ꯂꯂꯤꯠꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯇꯧꯔꯝꯕꯁꯤꯡꯗꯣ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯅꯪꯒ ꯀꯔꯤ ꯍꯥꯏꯅꯔꯨꯔꯒꯦ? ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯍꯧꯔꯛꯏꯁꯤꯅ ꯑꯁꯤꯅ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯑꯣꯏꯍꯜꯂꯣ ꯍꯥꯏꯕ ꯌꯥꯗꯕꯒꯤꯅꯤ ꯀꯀꯥ꯫ ꯀꯨꯃꯥꯔ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯒꯨꯝ ꯃꯉꯛ ꯅꯣꯝꯃꯛꯏ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯆꯥ ꯄꯨꯊꯣꯛꯂꯛꯇꯨꯅ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯉꯁꯥꯏꯒꯤꯗꯨꯗꯤ꯫ ꯌꯥꯝ ꯊꯤꯅ ꯇꯧꯔꯝꯃꯕꯣ? ꯁꯅꯥꯗꯤ ꯇꯥꯍꯧꯕ꯭ꯔꯥ? ꯇꯥꯍꯧꯕꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯥꯍꯧꯋꯦ ꯍꯥꯏꯗꯨꯗ ꯀꯩꯐꯥ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯝꯃꯅꯤ ꯈꯪꯉꯗꯨꯅ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯅꯦꯅꯦ, ꯁꯅꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎꯕ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯉꯛꯏ꯫ ꯀꯨꯃꯥꯔꯅꯁꯨ ꯄꯨꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯀꯩꯐꯥꯗꯨ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯀꯥꯗꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯂꯩꯁꯤꯒꯗꯨ ꯁꯣꯛꯏꯗꯨꯒꯤꯗꯤ ꯈꯟꯗꯕꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯐꯥꯒꯤ ꯅꯨꯄꯤꯅ, ꯁꯅꯥ, ꯅꯪ ꯀꯩꯐꯥꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯍꯧꯋꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯉꯤ꯫ ꯂꯩꯁꯤꯅ, ꯃꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯗꯤ ꯇꯧꯔꯛꯑꯅꯤ, ꯀꯣꯟꯅ ꯁꯥꯟꯅ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯒ ꯂꯩꯁꯤꯒꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯨꯃꯥꯔꯒ ꯀꯩꯐꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯐꯥ ꯑꯃꯗ ꯐꯝꯃꯛꯄꯗꯨ ꯎꯕꯗ ꯀꯩꯐꯥꯅ, ꯊꯦꯡꯖꯟꯈꯤꯕꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯑꯣꯏꯗꯣꯏꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯍꯤꯗꯥꯛꯇꯨꯗ ꯅꯨꯡꯇꯤꯒꯤ ꯇꯩꯕ ꯀꯥꯎꯒꯅꯨ꯫ ꯍꯣꯏ꯫ ꯀꯨꯃꯥꯔꯁꯨ ꯃꯥ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ꯫ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯐꯥ ꯇꯞꯂꯞꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ, ꯉꯁꯥꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯂ ꯑꯃꯨꯛꯀ ꯈꯔ ꯉꯥꯡꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯄꯥꯕꯨꯡꯗꯨ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯍꯥꯏ꯫ ꯑꯗ ꯀꯀꯥꯅ ꯊꯦꯝꯕꯅꯤ, ꯌꯥꯗꯦ꯫ ꯑꯗ ꯀꯣꯟꯅ ꯀꯀꯥ ꯁꯥꯎꯔꯛꯇꯨꯅ ꯄꯥꯕꯨꯡ ꯌꯥꯎꯗ꯭ꯔꯁꯨ ꯍꯣꯡꯅꯤꯗꯅ ꯉꯥꯡꯅꯔꯤꯉꯩ ꯅꯣꯏ ꯏꯃꯥ ꯂꯥꯛꯑꯒ ꯂꯨꯍꯣꯡꯕ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯄꯥꯕꯨꯡꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯉꯥꯡ ꯉꯥꯡꯂꯤꯅꯦ ꯍꯥꯏꯔꯒ ꯄꯥꯕꯨꯡ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯗꯥꯛꯇꯔ, ꯄꯥꯕꯨꯡꯒ ꯗꯥꯛꯇꯔꯒ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ? ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯕꯗ ꯗꯥꯛꯇꯔꯅ ꯌꯥꯔꯣꯏꯗ꯭ꯔꯒꯦ? ꯁꯅꯥ, ꯅꯪꯒꯤ ꯗꯗꯥꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯊꯥꯖꯗꯕꯒꯤ ꯅꯠꯇꯦ, ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯌꯥꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯀꯔꯤꯒꯤ ꯌꯥꯗꯦ? ꯌꯥꯅꯤꯡꯕ ꯋꯥ ꯍꯥꯏꯗꯦ꯫ ꯆꯞ ꯃꯥꯟꯅꯩ, ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯐꯝ ꯊꯣꯛꯇꯦ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯌꯥꯗ꯭ꯔꯤꯕꯁꯦ꯫ ꯗꯥꯛꯇꯔꯒꯤꯗꯨꯗꯤ ꯃꯔꯩ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯔꯩꯒꯤ ꯋꯥ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯅꯤꯡꯉꯥꯏꯁꯦ ꯈꯪꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯊꯦꯝꯒꯦ ꯍꯣꯠꯅꯔꯨꯅꯨ꯫ ꯄꯥꯕꯨꯡꯒꯤ ꯅꯤꯡꯉꯥꯏ ꯍꯥꯏꯕ? ꯃꯊꯣꯡ ꯆꯥꯗꯕ ꯅꯤꯡꯉꯥꯏꯅꯤ, ꯅꯤꯡꯉꯥꯏ꯫ ꯐꯔꯦ, ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ, ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯅꯁꯛ ꯊꯤꯖꯤꯟꯅꯤ꯫ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ, ꯇꯣꯝꯕ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯉꯝꯃꯔꯣꯏ꯫
ꯙꯥꯅꯧ ꯁꯥꯕꯗꯣ ꯁꯅꯔꯦꯝꯕꯤꯒꯤ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯂꯩꯖꯥꯠꯅꯣ? ꯑꯩꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯗ꯭ꯔꯦ. ꯍꯣꯔꯦꯟꯗꯤ ꯑꯃꯨꯛꯇ ꯇꯧꯗꯨꯅ ꯍꯪꯕ ꯇꯥꯔꯦ. ꯀꯩꯐꯥꯅ ꯑꯩꯉꯣꯟꯗ ꯀꯟꯐꯔꯦꯟꯁ ꯄꯤꯔꯛꯀꯗꯕ. ꯀꯩꯐꯥꯒꯤ ꯋꯥꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯀꯩꯐꯥꯗꯣ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ. ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯑꯒ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ. ꯂꯩꯁꯤꯗꯣ ꯀꯣꯐꯤ ꯀꯞ 2 ꯄꯥꯏꯔꯒ ꯆꯪꯉꯛꯑꯒ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯑꯃ ꯄꯤꯔꯛꯏ. ꯑꯗꯨꯒ ꯒꯥꯔꯤꯅ ꯅꯜꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯣꯐꯤ ꯑꯃꯃꯝꯇ ꯊꯛꯁꯦ ꯍꯥꯏꯕꯨ. ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯂꯒ ꯀꯞꯇꯨ ꯂꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯅꯪꯁꯨ ꯀꯥꯔꯟꯗꯤ ꯑꯩꯉꯣꯟꯗꯒꯤ ꯇꯥꯔꯝꯗꯦ. ꯃꯥꯅ ꯃꯥꯟꯅꯕ ꯊꯦꯡꯒꯥꯏꯅꯩ ꯍꯥꯏꯗꯨꯅꯤ ꯆꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ. ꯃꯥꯏꯀꯩ ꯑꯃꯗꯅ ꯁꯅꯥꯍꯟꯕꯤꯗꯨ ꯐꯣꯟꯗ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯅꯣꯏꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯕꯣ? ꯊꯕꯛ ꯑꯃꯈꯛ ꯁꯤꯟꯅꯈꯤꯕꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ. ꯅꯈꯣꯏ ꯑꯣꯏꯅ ꯁꯤꯖꯈ꯭ꯔꯣ. ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯍꯩꯔꯝꯅꯤ. ꯑꯣꯏꯔꯣꯏꯗꯕꯗ ꯊꯝꯃꯣ ꯌꯥꯔꯦ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯉꯛꯄꯗꯨꯗ ꯂꯂꯤꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯥꯈꯠꯅ ꯌꯦꯡꯉꯛꯏ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯆꯩꯔꯛꯏ. ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯆꯪꯉꯛꯏꯗꯤ? ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦꯗꯅ. ꯅꯣꯡꯗ꯭ꯔꯦꯟ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯀꯔꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯃꯨꯛ ꯆꯠꯂꯤꯅꯣ ꯏꯃꯥ ꯅꯪꯅ? ꯇꯧꯅꯨꯀꯣ ꯑꯍꯟꯊꯪꯗ. ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ. ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯄꯥ ꯑꯉꯥꯎꯕꯁꯤꯅ ꯀꯩꯐꯥꯗ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯋꯥ ꯈꯔ ꯍꯧꯗꯣꯛꯎꯔꯤ. ꯑꯗꯨꯗ ꯌꯥꯕꯤꯔꯛꯇ꯭ꯔꯦꯗꯅ. ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯍꯥꯏꯅꯤꯗꯅ ꯀꯨꯃꯥꯔ ꯍꯣꯏꯗ ꯍꯦꯛꯇ ꯆꯠꯈꯤ. ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯂꯥꯟꯕ ꯇꯥꯔꯅꯤꯗꯅ ꯑꯩꯅ ꯊꯦꯝꯖꯤꯟꯅꯔꯒ ꯄꯨꯔꯛꯏ. ꯑꯗꯨꯒ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯏꯃꯥ. ꯅꯪꯅ ꯇꯧꯔꯤꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗꯗꯤ ꯌꯥꯝ ꯐꯕꯤꯅꯦꯕꯀꯣ ꯁꯥꯔꯤꯁꯦ. ꯑꯗꯨꯒ ꯃꯥꯁꯇꯔ ꯃꯥꯏꯟꯁꯤꯅ ꯅꯪꯅ ꯑꯣꯏꯕꯒꯤ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ? ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯂꯂꯤꯠꯀ ꯀꯩꯐꯥꯒ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯑꯅꯤꯃꯛ ꯊꯨꯅ ꯊꯣꯛꯂꯛꯏ. ꯀꯩꯐꯥꯅ ꯍꯟꯗꯃꯨꯛꯅ ꯍꯟꯗꯃꯨꯛ ꯑꯣꯏꯈ꯭ꯔꯦ. ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯆꯥꯗ ꯗꯛꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯀꯩꯐꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯩꯐꯥ ꯁꯥꯎꯅ ꯆꯠꯈꯤ. ꯂꯂꯤꯠ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯠꯄꯥꯛꯅ ꯊꯥꯏ. ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯤꯅꯣ ꯑꯁꯥꯎꯕ ꯐꯨꯗꯣꯛꯐꯝꯗ ꯑꯣꯟꯅꯔꯤ. ꯏꯃꯥꯗ ꯇꯥꯏꯅꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯍꯣꯏ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ. ꯂꯂꯤꯠ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ. ꯁꯅꯥꯍꯟꯕꯤ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯂꯂꯤꯠꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯂꯦꯗꯤꯌꯥꯅ ꯆꯠꯄ ꯍꯜꯂꯛꯄ ꯚꯥꯅꯨꯃꯇꯤꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯝꯃꯤ. ꯅꯨꯃꯤꯠꯇꯨ ꯚꯥꯅꯨꯃꯇꯤꯅ ꯂꯦꯗꯤꯌꯥ ꯁꯦꯟꯅꯅꯕ ꯊꯝꯕ ꯅꯨꯄꯥꯗꯨꯅ ꯂꯧꯕ ꯂꯥꯛꯇꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯔꯁꯦꯜꯒꯨꯝꯕ ꯄꯨꯕ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯅꯔꯕꯗꯨꯗ ꯂꯦꯗꯤꯌꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯅꯤ. ꯏꯊꯥ ꯊꯥꯖꯗꯅ ꯒꯥꯔꯤꯗꯒꯤ ꯃꯥꯏꯀꯦꯜ ꯀꯨꯝꯃꯛꯄꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯨꯏ. ꯅꯨꯄꯥ ꯃꯥꯅꯗꯤ ꯎꯗꯕꯒꯨꯝ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯄꯣꯠ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯨꯅ lei. ꯂꯦꯗꯤꯌꯥꯗꯣ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯄ ꯐꯥꯎꯔꯛꯇꯨꯅ ꯈꯖꯤꯛ ꯍꯟꯗꯣꯛꯂꯒ ꯂꯦꯞꯈꯤ. ꯑꯗꯨꯒ ꯃꯥꯏꯀꯦꯜꯅ ꯇꯧꯔꯤꯗꯨꯗꯗꯤ ꯑꯁꯨꯝ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯥꯏꯀꯦꯜꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯂꯦꯗꯤꯌꯥꯅ ꯇꯧꯔꯤꯗꯨ ꯎꯔꯗꯨꯅ ꯃꯥꯏꯀꯦꯜꯗ ꯍꯥꯏꯔꯛꯏ. ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯁꯨꯝ ꯌꯦꯡꯉ ꯂꯩꯔꯤꯁꯦ. ꯃꯥꯏꯀꯦꯜꯅ ꯀꯅꯥꯏ ꯅꯨꯄꯤꯅꯣ? ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯇꯤꯟꯅꯔꯛꯇꯦ. ꯇꯤꯟꯅꯔꯛꯇ꯭ꯔꯁꯨ ꯀꯣꯏꯅꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ. ꯈꯪꯕ꯭ꯔꯣ ꯑꯝꯇꯗꯤ ꯌꯦꯡꯉꯨꯗ. ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯕꯣꯏ ꯅꯪꯁꯤꯃ. ꯋꯥꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯅꯤ. ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯂꯦꯗꯤꯌꯥꯒ ꯃꯤꯠꯆꯥꯟꯅꯩ. ꯀꯨꯏꯅ ꯃꯤꯠꯆꯥꯟꯅꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ. ꯂꯦꯗꯤꯌꯥꯗꯣ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ. ꯃꯥꯏꯀꯦꯜꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯊꯨꯅ ꯌꯥꯡꯅ ꯑꯣꯏꯅ ꯇꯧꯁꯤꯟꯈꯤ. ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯗꯨꯅ ꯈꯪꯕ꯭ꯔꯣ? ꯈꯪꯗꯕ ꯑꯣꯏꯔꯝꯃꯕ? ꯑꯕꯣꯏ ꯅꯊꯧꯗꯣ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯕꯣꯛꯁ ꯑꯃ ꯄꯨꯁꯤꯜꯂꯒ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗꯨꯗ ꯆꯪꯈꯤ. ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯇꯥ ꯑꯃꯅꯤꯅ ꯀꯩꯅꯣꯝꯅꯤ. ꯃꯥꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯊꯦꯡꯅꯕꯗꯨ ꯃꯉꯥꯏ. ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏꯀꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ. ꯂꯦꯗꯤꯌꯥꯁꯨ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯊꯦꯡꯉꯛꯏꯗꯤ? ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯦꯅꯦ. ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯊꯧ ꯃꯁꯛ ꯈꯪꯉꯣꯏꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯍꯌꯦꯡꯈꯩ ꯂꯥꯛꯀꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ. ꯑꯩꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯣꯟꯅ ꯇꯩꯅ ꯊꯧꯔꯗꯤ ꯅꯌꯨꯝ ꯌꯥꯝ ꯍꯟꯅꯤ. ꯅꯨꯄꯥꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯂꯦꯗꯤꯌꯥꯅ ꯂꯥꯛꯑꯣꯗꯅ ꯃꯪꯗꯅ ꯂꯩꯗꯣꯔꯕ꯭ꯔꯣ? ꯍꯜꯂꯛꯀꯦ. ꯂꯥꯛꯑꯣꯗꯅ ꯃꯪꯗꯅ ꯂꯩꯔꯗꯣꯏꯔꯣ? ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯅꯨꯄꯤ ꯑꯃꯒ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯈꯤꯕꯗꯨ ꯎꯔꯗꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯍꯥꯏꯔꯛꯏ. ꯒꯥꯔꯤ ꯈꯝꯃꯨ.
Gari kham haisi kanadono nangondane. Gari do khambaga kumaaga sorok lanthoktuna laklaga fast food tuda changai. Aduga nongdren hoi karai da phammi haina koyeng yengi. Manung oirappa maphamda phammaga leirambadu uraduna sangshilakduna nongdren hoigi manakta leplare. Nongdren di nupiduga noktuna wari sanaduna leiri. Lediana nangna tawisi karino? Haujiktada mamai non khatlaga yenga inongdren do aduba thawa sade. Maga lakminabi nupiduna. Dada kanano nupisiba? Kangdeda karaidagi nupino. Ledia sounding bana prok prok chaklammi. Adubu manong trenda natabi nupiduda oina hairi. Nupi nangsto ai dawna mangaga lehoningdrabadine thuna chatlo naksinarano mashi nupase mahik makhalamani. Kari nupisina nganglise dada? Asi haiduna nupi amadu phamambadagi hogatlaga hanna yengamdana chatkre. Nongdren chawna hogalaklaga. Nangna aina tawba thabakta ayetpa yam pirisi kaigino hatokpiyo haibra. Nanggumbe ama hatpa haise aruba nattene khangbra nathwaidu mangningdrabadine tumin leibasu khara tam hui dawna pangkhong khonggano khangaba. Asi hairamaka hanna yengamda nongdren du thokhige tawbadu Ledia inaraktuna hairi. Saujinaraga aingondagi leithoglaga chatkiba yaroi ngasi chapchapi wa mangangnagdabani. Aibu na yumda puge haibra natraga mayam mangshida nang khunggoino haibra apamba makhanbe yagani. Aidi kizabana loirin he thak thangni e tu. Usittana karim kathainaba mawangduda sauraduna Ledia nupadugi mamaida khupakna thage haina makhutu thangalakpani. Adubu nongdrena makhutu pharaga leitheklaga hairi. Last warning ama pibige. Nasana khangna aingondagi lapthok hobana nanggi afaba oigani. Makhutu thado amaga gari da kaduna thauraga chatkre. Ledia mapi ira chena sauna yengduna lehawi. Itha thazadana Jinglen da bimolana pau phaurakpaduda Jinglen du thazaramde. Ngasi subimolana unase hairakpaduda chatnaba loisinduna leiringai mamana phone tawrakpaduda okhatlaga lauthai. Bhanumatina Kaidauri Thabag ama chatke haina loisili kari leiri ma Karaida Kaidauba Mi ama unaruge Sanarimbi mama machara Oiramagana kari oiramdragana kari Tawnu ko nang tawnu haibasini awafamda tanaba nasana sinjagano. Yare aina tawba thabakta yamna yengsilaktoba oirabdi amuk khana phone tawrakano. Asi haiduna phone du kakthali singlen chawna. Wathi warem. Asumna loishinba loiraga gari so pairaga Bimolana unase hairakpa mafamdu tamna lakli. Bimola do hanana ngaiduna leirami. Ichik chikpa mafamsida unase hairaklabasu Jinglen thoidokna khanjilude. Bimola sunokshina duna lei. Jinglen changsilakduna hairi. Nine yaurakpa kyam kuirage? Yaurakpa kuidri. Nangdi nasakna juga amata thoktre. Kaidaure narurabro nangbo? Ahoy nine isa khara ngamludre. Aina ngasi nangbu kaurisi ataigi nateda. Aigi icha sanarimbisi nangonda sinarage khalli. Sida nangna kari khanba? Nine wafam sibu sanarimbi masana. Nanggi si aigi icha si pamde sinatra. Nate nine aina haibati ado haiba nate. Adudi aina hairiba wasi kari kai. Phari nine na haiba waduda aisu yarage. Asumna wari khara sanaraba matung Bimolabu hospital da thinbiraklammi. Manungda changukhisi. Nine ngasidi changaroige nongma nganna lake. Adudi nine lehore ko. Ahoy nine. Jinglena gari thauraga chatkibaga Bimola mabukningda khalli. Aigi langsida thoba hori. Khangnidana nangbu aina lemna tokadra. Ichanupigi punchibu manghanbagi mama aina kari tawba haido khangdokpa kuidrabani. Asumna hospital manungda changlakli. Sanarimbi manakta nongsaba lairambadu ubada Bimola wadi ngangda tumin yengduna lei. Bimola halakpa ubada nongsabana. Ninela abanina phare aisu muk chanaba tawrage. Phamlambadagi haugatuna thoki. Bimola su nongsabagi matung inaraktuna. Ibongo nongsaba amukta ngaiko. Nongsaba mamai leithokduna yengai.